Imphal East District ki Sagolmang Police Station na konba Kongwa Maru Laifam Lenga nakna layriba Mark Hill Range da Lairamba Kuki Village Volunteer Singe Bunker Sing na CIU Kangpopi Police amasung CRPF ki apunba team na Seedoktuna Manghan Taakhankhre Police tagi fanggo pawgi matung ina Security Force na survey chathabada Kongwa Maru Laifam Lengi akoibada layriba chingsangi sarukta lo na yadaba mongda sagalama bunker khara layri haiba khangbangam madugi matung ina wakan khulom dagi horaktuna Lairiba chingsang napom amasung mark chingsang paring asi laifamlen asidagi meter chatrek lomtamak lapa mafamda punsinbani hairiba laifamlen asidagi awang pangna supna tangi meter Chaunga gayang khairom tamak chatlaga bunker kaya lairi loina na mark chingsang paringda lairamba bunker singasi CRPF amasung police ke apun batim na Seedoktuna Manghan Taakhankhre amaromda taratruk suwasam rifles na operate tobo mafamdagi kilometer ama makhairom tamak chatlaga laiba aduga Kongwa Maru Laifam Lendagina awang pangna wakan chingsang paringda kunipan suwasam rifles ki area of responsibility gi Manung chan ba mafam da layriba bunker sing su Seedoktuna Manghan Taakhankhre haukhre hairi thabaga se da sam rifles ki achoba thodang su layri haina paw asina makhatari